Tengnoupal district ki Lokzau amati khudeng thabi ki marakta accident thokpada 36 suba Sam Rifles ki personnel mari asok apan nangkre convoy adu khudeng thabi dagi Lokzau lomda chatpada accident thokibani soklaba personnel sing adu dagi personnel ani amadi Shija hospital da Pukhattuna Laikatnari personnel ani amadi yamna kanna soktabana unit hospital da treatment tawkre. Census NRC ki matangda politician kharana miyambu lana lamjingnaba honari santa politician kharana NPR census amadi NRC ki matangda miyambu lana lamjingnaba honare haina CSO taragamari ki convener santa nahak pamna phongdokre kaisampata leiba IPSA gi office ta pangthokpa paugi mifam amada mahak na hai Home Department amadi Census Directorate ki fangba yaba RTI gi paukum yenglaga Manipur da NRC tawkide haibagi aranba wafam ama MP Dr. Angomsa Bimola Koizen Fongdokibadu Kari Karamba Wakalonda Yumpham Oiraga Fongdokibano Kumza Lising Amaga Chamapan Yankai Matoida Assam Manipur Amasung Tripura gi Administrative Reporter Census ka NRC ga punna tawminaki Madugi Sumathakta NRC tawkibagi sen kaithokiba Census ka NRC ga punna tawminakiba amadi questioner kya lakpa amadi kaktabagi wafam sing yauri lawmaker ama oina asigumba report asi puthoklaga parliamenta wangangpham thoktabara haina hangladuna mahakna hai census amadi NRC gi matangda thabak tawriba loop sing boranba tahanna honaba yaroi angangda laik takpi badawna public ta ngangbada miyam da hekta yagadaba natte haina mahakna phongdokhe Security na pairaga susina kaitel makaida nongmai kapna baleptri ringyui hobai kangfungda Kuki militant sengna nongmai kapsilakpada NBZ manga Sokle Central Security Force na combring operation chathakraba matung numit kharani gi manungda khulai matik chana paipa Kuki militant sengna ngarang ayuk ringui hobai Kangfuda Nagabalas Guard Singh the attack atharakre report amagi matung inna suspension of operation shoe agreement kuyek pinaduna laidiba Kuki militant Singh na atharake ba attack ta Nagabalas volunteer manga asok apan nangki tangkul Nagalong gi working committee na thodok aduba kanma maong da condemn tawkibaga loinana Nong manini gi mamangda Central Security Force na combring operation chathaki haiba thawong adu singnaningai oi hairi handaki asina hanbo Thaudok na te haina paladuna chirola sina hai naga singa namna khundaba mafamda combing operation chathakraba matungda Kuki khulai paiba sinna attack atharakibagi thaudok mamangda su kayarak laikre epin kungani panda Lungtar Hills amadi sina kaithel security force na combing operation chathakraba matungda numit adugi numidang waramda Kuki militant sengna attack atharake April kuntra dagina make ani fawba security force na ringwi songfel amasung mulam blesta operation chathakraba matungda Kuki militant sengna National Highway 202 gi Yaulan blast manakta misam miyam da phaba makhlgi nongmai sijinaduna attack atharake ngasi fawba Central Security Force naga singi mafamda atamna operation chatharaga Kuki militant singi mathakta matik saba thawrang amata lokhatpagi khudam amata fangba ngamdre amaromda khanui thot khongi media and information shell na thadorakpa chirolamana hai ngarang ayu anganbada terrorist singna ringui blasta attack atharakhraba matungda Kuki CSO working committee ukrul na NSC and ZPRN da maran thangjil lakpaga loyana combing operation chathanaba demand torakpa laiki India government na ngarang khudakta New Delhi da Kuki militant group singa wari sanaba tangai ngaida Kuki narco terrorist singna National Highway 202 thingjilakhe ayuki pung 13:30 tabada Kuki militant singna Chepu Yonglen Blastagi nongmai round camera kapsilakuna Imphal ukrul lambi amasung New Haven amadi TM kasomda laiba miyam da khudong sadaba kaya marum mayok nahanki Kuki gi mihut singna New Delhi da wari sanaringai gi serakta makhoigi khulai paiba fighter singna misam miyam da nongmai kapsinduna ka hena thawang chatharaki kuyak pinakiba su asi peace agreement oina lophom thokte narco terrorist sing kan khatuna thamnabagi matangda center na lokhalakpa aron bathawrangni misam miyam da Kuki militant singna attack chatharaklaba matungda Kuki gi CSO singna victim oina uhanna Thaurang laukhalakliba si yaningde Assam, Bengal amasung Puducherry da thambal satkre Kerala da Congress Tamil Nadu da
ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯂꯩꯔꯒꯅꯤ꯫ ꯑꯁꯥꯝꯗ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯒꯧꯔꯕ ꯒꯣꯒꯣꯏ, ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯁꯤ.ꯑꯦꯝ. ꯁ꯭ꯇꯦꯂꯤꯟ ꯃꯥꯏꯊꯤ ꯍꯧꯔꯦ꯫ ꯁ꯭ꯇꯦꯠ 4 ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯒꯤ ꯐꯜꯗ ꯑꯁꯥꯝ, ꯕꯦꯡꯒꯜ ꯑꯃꯁꯨꯡ ꯄꯨꯗꯨꯆꯦꯔꯤꯗ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛ ꯂꯩꯔꯒꯅꯤ꯫ ꯀꯦꯔꯂꯥꯗ ꯂꯦꯐꯠ ꯐ꯭ꯔꯟꯠꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯇꯨꯈꯤꯕꯒ ꯂꯣꯏꯅꯅ ꯀꯪꯒ꯭ꯔꯦꯁꯅ ꯂꯨꯆꯤꯡꯕ ꯌꯨ.ꯗꯤ.ꯑꯦꯐꯀꯤ ꯂꯩꯉꯥꯛ ꯂꯩꯔꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯐꯤꯜꯝ ꯁ꯭ꯇꯥꯔ ꯇꯤꯂꯥꯄꯥꯇꯤ ꯕꯤꯖꯌꯅ ꯂꯨꯆꯤꯡꯕ ꯇꯥꯃꯤꯂꯥꯒ ꯕꯦꯇ꯭ꯔꯤ ꯀꯥꯖꯥꯒꯝ ꯇꯤ.ꯕꯤ.ꯀꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯐꯪꯕ ꯄꯥꯔꯇꯤ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ꯫ ꯍꯟꯗꯛꯀꯤ ꯁ꯭ꯇꯦꯠ 4ꯒꯤ ꯃꯤꯈꯜ ꯑꯁꯤꯗ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯀꯦ. ꯁ꯭ꯇꯦꯂꯤꯟꯅ ꯃꯍꯥꯛꯅ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯀꯣꯂꯥꯊꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯃꯥꯏꯊꯤꯔꯦ꯫ ꯑꯦ.ꯑꯥꯏ.ꯑꯦ.ꯗꯤ.ꯑꯦꯝ.ꯀꯦꯒꯤ ꯃꯤꯔꯦꯞꯅ ꯃꯉꯣꯟꯗꯒꯤ ꯚꯣꯠ 8,994 ꯍꯦꯟꯅ ꯐꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯁꯨ ꯅꯠꯇꯅ ꯑꯁꯥꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯝꯕ ꯇꯥꯔꯝ 3ꯂꯛ ꯑꯦꯝ.ꯄꯤ. ꯑꯣꯏꯔꯛꯈ꯭ꯔꯕ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯒꯧꯔꯕ ꯒꯣꯒꯣꯏ ꯒꯨꯖꯔꯥꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯈꯨꯠꯇ ꯃꯥꯏꯊꯤ ꯍꯧꯔꯦ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯤꯔꯦꯞꯅ ꯒꯧꯔꯕ ꯒꯣꯒꯣꯏꯗꯒꯤ ꯚꯣꯠ 18,132 ꯍꯦꯟꯅ ꯐꯪꯈꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯀꯪꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯙꯤꯔꯔꯟꯖꯟ ꯆꯧꯙꯨꯔꯤꯁꯨ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯈꯨꯠꯇ ꯁꯥꯊꯤꯅ ꯃꯥꯏꯊꯤ ꯍꯧꯔꯦ꯫ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯆꯤꯟ ꯊꯧꯔꯕ ꯃꯤꯅꯤꯁꯇꯔ ꯀꯌꯥꯃꯔꯨꯝꯁꯨ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯁꯥꯊꯤꯅ ꯃꯥꯏꯊꯤꯕ ꯅꯪꯈ꯭ꯔꯦ꯫ ꯃꯤꯈꯜꯒꯤ ꯐꯜꯁꯤꯡ ꯆꯞ ꯆꯥꯅ ꯐꯪꯕꯃꯛꯇꯤ ꯂꯩꯇ꯭ꯔꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯒꯤ ꯃꯁꯤꯡꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯕꯤ.ꯖꯦ.ꯄꯤꯅ ꯌꯥꯝꯗ꯭ꯔꯕꯗ ꯁꯤꯠ 140ꯒꯤ ꯃꯊꯛꯇ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯆꯔꯥ ꯍꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯑꯉꯥꯡ 2ꯒꯤ ꯃꯤꯍꯥꯠꯀꯤ ꯑꯁꯦꯡꯕ ꯂꯪꯂꯥ-ꯂꯪꯖꯤꯡ ꯄꯨꯊꯣꯛꯄꯤꯌꯨ꯫ 2019ꯒꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ-ꯑꯊꯧꯕꯤꯁꯤꯡꯒꯤ ꯖꯁꯇꯤꯁ ꯐꯪꯍꯜꯂꯨ꯫ ಸಿ.ꯑꯦꯁ.ꯑꯣ.ꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯜꯂꯥꯎꯗ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯃꯤꯟꯅꯁꯤ ꯑꯃꯗꯤ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯦꯟ.ꯑꯥꯔ.ꯁꯤ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯇꯧꯔꯗꯨꯅ ꯁꯒꯣꯜꯕꯟ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯥ ꯑꯁꯤꯒꯤ 3ꯗꯒꯤ ꯍꯧꯗꯨꯅ ꯁꯒꯣꯜꯕꯟ ꯃꯕꯨꯗꯧ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯈꯨꯔꯥꯏꯖꯝ ꯂꯩꯀꯥꯏꯗꯒꯤ ꯂꯟꯂꯩꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯍꯥꯛꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯈꯨꯠꯊꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 3ꯗꯒꯤ ꯍꯧꯗꯨꯅ ꯎꯔꯤꯄꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯖꯦꯅꯤꯐꯥ ꯈꯥꯏꯗꯦꯝ ꯆꯍꯤ 39ꯁꯨ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯊꯧꯗꯣꯛ ꯑꯃꯗꯤ ꯀꯨꯝꯖꯥ 2018ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯎꯔꯤꯄꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈꯤꯕ ꯑꯗꯨ ꯅꯥꯏꯇꯣꯝ ꯇꯥꯔꯗꯨꯅ ꯅꯣꯡ ꯃꯔꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯁꯒꯣꯜꯕꯟ ꯃꯕꯨꯗꯧ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯤ ꯂꯟꯂꯩꯃ ꯂꯨꯋꯥꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯈꯥ ꯇꯥꯅ ꯊꯝꯕꯒꯤ ꯋꯥꯐꯝ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯦꯡꯁꯤꯜꯂꯒꯅꯤ꯫ ꯃꯤꯈꯜ ꯃꯇꯨꯡꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯌꯥꯕꯅ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯃꯈꯥ ꯇꯥꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯄꯨꯈꯠꯂꯛꯄ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯃꯦ 18ꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯟꯅꯔꯒꯅꯤ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯄ ꯋꯥꯀꯠ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯠ ꯑꯃꯗꯤ ꯖꯁꯇꯤꯁ ꯖꯣꯏꯃꯥꯂꯥ ꯕꯥꯔꯒꯥꯁꯤꯅ ꯕꯦꯟꯆꯅ ꯍꯥꯏ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯠꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯅ ꯂꯧꯒꯗꯕ ꯑꯣꯏꯕꯅ ꯀꯣꯜꯀꯇꯥ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯄꯅ ꯆꯨꯝꯒꯅꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯇꯨꯅ ꯚꯣꯠ ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯥꯏꯀꯩꯗꯒꯤ ꯄꯨꯈꯠꯂꯛꯄ ꯋꯥꯔꯣꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯦ 18ꯗ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇ꯭ꯔꯤꯅꯃꯨꯜ ꯀꯪꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯕꯤ.ꯖꯦ.ꯄꯤꯒꯤ ꯋꯥꯀꯔ ꯃꯁꯦꯟ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯡꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯕꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯈꯥ ꯇꯥꯅ ꯊꯝꯕꯤꯅꯕ ꯋꯥꯀꯠꯂꯛꯄꯅꯤ꯫ ꯄꯨꯁꯄꯥ ꯗꯦꯕꯤ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯀꯗꯕꯅꯤ꯫ ꯑꯦꯝ.ꯖꯤ.ꯗꯕ꯭ꯂꯤꯎ. 4000ꯗ ꯅꯥꯀꯨꯜ ꯄꯥꯎꯗꯦꯜꯒꯤ ꯂꯣꯏꯅꯕꯤ ꯄꯨꯁꯄꯥ ꯗꯦꯕꯤ ꯆꯍꯤ 63 ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯒꯣꯔꯈꯥ ꯋꯦꯜꯐꯤꯌꯔ ꯌꯨꯅꯤꯌꯟ (ꯑꯦꯝ.ꯖꯤ.ꯗꯕ꯭ꯂꯤꯎ.ꯌꯨ) ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ
ꯊꯥ ꯑꯁꯤꯒꯤ ꯑꯍꯨꯝꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯔꯣꯝ ꯇꯥꯕꯗ ꯄꯨꯁꯄꯥ ꯗꯦꯕꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯕꯒ ꯂꯣꯏꯅꯅ ꯁꯅꯥ, ꯁꯦꯜ ꯑꯃꯁꯨꯡ ꯑꯇꯩ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯁꯛ ꯀꯌꯥꯃꯔꯨꯝ ꯂꯨꯠ ꯇꯧꯗꯨꯅ ꯄꯨꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯧꯄ꯭ꯋꯥ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯌꯨꯝꯗ ꯃꯊꯟꯇ ꯂꯩꯕꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯨꯗꯛꯇ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯁꯦꯝꯂꯒ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯇꯨꯅ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯐꯥꯒꯗꯕꯅꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯉꯥꯛ-ꯁꯦꯟꯕꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯌꯨꯐꯝ ꯌꯥꯎꯗꯦ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯁꯨꯕꯥꯁꯆꯟꯗ꯭ꯔ ꯁ꯭ꯀꯤꯜ ꯕꯦꯁ ꯏꯖꯨꯀꯦꯁꯟꯒꯤ ꯍꯤꯔꯝꯗ ꯃꯀꯣꯛ ꯊꯣꯡꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯑꯦꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯣꯂꯦꯖ, ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯀꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯑꯣꯖꯥꯁꯤꯡꯒꯤ ꯃꯊꯛꯇ KSAꯅ ꯁꯤꯔꯛꯂꯤꯕ ꯃꯔꯥꯜ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯁꯨꯕꯥꯁꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯗꯤꯑꯦꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯣꯂꯦꯖ ꯑꯁꯤ ꯀꯨꯝꯖꯥ 2014ꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯃꯇꯨꯡ ꯏꯟꯅ ꯗꯤꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯅ ꯍꯣꯁꯠ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯏꯗꯨꯅ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯜ ꯀꯌꯥꯒꯤ ꯀꯣꯔꯁꯁꯤꯡ ꯍꯥꯡꯗꯨꯅ ꯃꯍꯩꯔꯣꯏ 3,450 ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ 4 ꯍꯥꯏꯕꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯣꯂꯦꯖ ꯁ꯭ꯀꯤꯜ, DDU ꯀꯧꯁꯥꯜ, NSQF 2018 ꯑꯃꯗꯤ DBTꯒꯤ ꯃꯈꯥꯗ ꯁꯦꯟꯊꯪ ꯐꯪꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2019ꯗ DBT ꯁ꯭ꯇꯥꯔ ꯀꯣꯂꯦꯖ ꯁ꯭ꯀꯤꯝꯗ ꯀꯣꯂꯦꯖ ꯑꯁꯤꯅ A ꯒ꯭ꯔꯦꯗ ꯐꯪꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯂꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯣꯂꯦꯖ ꯑꯁꯤꯗ ꯍꯥꯡꯂꯤꯕ MLT, RIT ꯑꯃꯗꯤ OTTꯒꯤ ꯀꯣꯔꯁꯁꯤꯡ ꯑꯁꯤ ꯀꯨꯝꯖꯥ 2018 ꯈꯛꯇꯗꯒꯤ ꯍꯥꯡꯗꯣꯛꯈꯤꯕ ꯅꯠꯇꯦ꯫ ꯀꯣꯂꯦꯖ ꯑꯁꯤꯅ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗ ꯀꯨꯝꯖꯥ 2014ꯗꯒꯤ ꯍꯥꯡꯗꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ DMCCꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯀꯨꯞꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯐꯤꯚꯝ ꯐꯒꯠꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯥꯛꯂꯒ ꯄꯥꯎ ꯂꯧꯕꯤꯌꯨ ꯑꯃꯁꯨꯡ ꯈꯪꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯥꯙꯥꯔ ꯏꯁꯨ ꯇꯧꯕꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯥꯡꯗ PILꯒꯤ ꯍꯤꯌꯔꯤꯡ ꯆꯠꯊꯔꯒꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯥꯙꯥꯔ ꯀꯥꯔꯗ ꯏꯁꯨ ꯇꯧꯕꯒꯤ ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯗꯒꯤ ꯆꯍꯤ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯅꯧꯕ ꯑꯥꯙꯥꯔ ꯀꯥꯔꯗ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯒꯥꯏꯗꯂꯥꯏꯟꯁꯤꯡꯒꯤ PIL ꯍꯤꯌꯔꯤꯡ ꯆꯠꯊꯒꯗꯧꯔꯤ꯫ ꯑꯦꯗꯣꯂꯦꯟꯁ ꯑꯃꯁꯨꯡ ꯑꯦꯗꯜꯇꯁꯤꯡꯒꯤ ꯑꯥꯙꯥꯔ ꯀꯥꯔꯗ ꯏꯁꯨ ꯇꯧꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯊꯝꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯁꯥꯁꯤꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯏꯟꯐꯤꯜꯇ꯭ꯔꯦꯇꯔꯁꯤꯡꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯒꯗꯧꯔꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯍꯤꯌꯔꯤꯡ ꯑꯗꯨꯗ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔ꯭ꯌꯀꯥꯟꯇ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯖꯌꯃꯂꯥ ꯕꯀꯥꯁꯤꯒꯤ ꯕꯦꯟꯆꯅ ꯀꯣꯁ ꯂꯤꯁ꯭ꯠ ꯑꯗꯨ ꯌꯦꯡꯒꯗꯧꯔꯤ꯫ ꯄꯕ꯭ꯂꯤꯛ ꯏꯟꯇꯔꯦꯁ꯭ꯠ ꯂꯤꯇꯤꯒꯦꯁꯟ PIL ꯑꯗꯨ ꯂꯣꯌꯔ ꯑꯁ꯭ꯋꯤꯅꯤ ꯎꯄꯥꯙ꯭ꯌꯥꯌꯅ ꯐꯥꯏꯜ ꯇꯧꯔꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯟ ꯁꯔꯚꯤꯁ ꯁꯦꯟꯇꯔꯁꯤꯡ, ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯝꯕꯔꯒꯤ ꯗꯤꯖꯤꯠ 12 ꯑꯁꯤꯅ ꯄ꯭ꯔꯨꯐ ꯑꯣꯐ ꯑꯥꯏꯗꯦꯟꯇꯤꯇꯤ ꯈꯛꯇꯃꯛ ꯑꯣꯏꯒꯗꯕꯅꯤ, ꯄ꯭ꯔꯨꯐ ꯑꯣꯐ ꯁꯤꯇꯤꯖꯟꯁꯤꯞ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨ ꯗꯤꯁꯄ꯭ꯂꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯄꯜꯂꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯥꯙꯥꯔ ꯅꯝꯕꯔ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯂꯩꯐꯝ ꯅꯠꯇ꯭ꯔꯒ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯄ꯭ꯔꯨꯐꯁꯨ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯈꯪꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯒꯠꯂꯛꯄ PIL ꯑꯗꯨꯗ ꯑꯥꯙꯥꯔ ꯏꯁꯨ ꯇꯧꯔꯤꯕ ꯑꯣꯊꯣꯔꯤꯇꯤ, ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ, ꯂꯣ ꯑꯦꯟ ꯖꯁꯇꯤꯁꯀ ꯂꯣꯏꯅꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯟড ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯕꯨ ꯄꯥꯔꯇꯤ ꯑꯣꯏꯅ ꯃꯃꯤꯡ ꯄꯟꯈꯤ꯫ ꯄꯤꯇꯤꯁꯟ ꯑꯗꯨ ꯑꯦꯗꯚꯣꯀꯦꯠ ꯑꯁ꯭ꯋꯤꯅꯤ ꯗꯨꯕꯦꯒꯤ ꯈꯨꯠꯊꯥꯡꯗ ꯐꯥꯏꯜ ꯇꯧꯔꯛꯄꯅꯤ꯫ ꯃꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯥꯙꯥꯔ ꯑꯁꯤ ꯍꯥꯟꯅꯗꯤ ꯄ꯭ꯔꯨꯐ ꯑꯣꯐ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯣꯀꯨꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯃꯅ ꯔꯥꯁꯟ ꯀꯥꯔꯗ, ꯗꯣꯃꯤꯁꯥꯏꯜ ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯚꯣꯇꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯂꯧꯕꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯥꯙꯥꯔ ꯀ꯭ꯔꯣꯔ 194 ꯏꯁꯨ ꯇꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯃꯆꯥ ꯆꯥꯗ 39 ꯑꯦꯟꯔꯣꯜ ꯇꯧꯔꯤꯕꯅꯤ꯫ ꯄꯦꯇꯤꯁꯟ ꯑꯁꯤꯗ ꯑꯥꯔꯇꯤꯀꯜ 32ꯒꯤ ꯃꯈꯥꯗ UIDAIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯥꯙꯥꯔ ꯑꯃꯗꯤ ꯑꯦꯗꯣꯂꯦꯟꯠ ꯑꯃꯁꯨꯡ ꯑꯦꯗꯜꯇꯁꯤꯡꯒꯤ ꯑꯣꯏꯕ ꯑꯥꯙꯥꯔ ꯅꯧꯅ ꯄꯤꯕꯗ ꯆꯦꯛꯁꯤꯟꯅꯕ ꯋꯥꯐꯝ ꯌꯥꯎꯔꯤ꯫ ꯐ꯭ꯂꯥꯏꯠꯇꯒꯤ UK ꯇꯝꯅ ꯂꯥꯛꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ, 13ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯐ꯭ꯂꯥꯏꯠꯇꯒꯤ UK ꯇꯝꯅ ꯏꯪꯂꯤꯁ ꯆꯦꯅꯦꯜ ꯂꯥꯟꯗꯨꯅ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯄꯨꯔꯛꯄ ꯍꯤ ꯑꯃ ꯑꯋꯥꯡ ꯊꯪꯕ ꯐ꯭ꯔꯥꯟꯁꯀꯤ ꯁꯔꯨꯛ ꯑꯃꯗ ꯂꯨꯞꯄꯗ ꯃꯤꯑꯣꯏ 2 ꯁꯤꯔꯦ ꯑꯃꯁꯨꯡ 13ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯣꯊꯣꯔꯤꯇꯤꯅ ꯉꯔꯥꯡ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯃꯩꯅ ꯆꯥꯛꯄꯒꯤ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫
हि aduna फ्रांसकी बोलोन सुरमे हाइना खंगनबा हिथांगफम अदुदगी किलोमीटर खरा चटलगा लेबा हार्डेलोट बीचतगी ngarang नुमिदांग मियोय मरफू निथोय हापना पुरखिबनी अदुबु हि अदु इंजिल फेल ओरकपदगी मखाताना चंगसिनबा ngamdana लुपथरखी पासबे कालास प्रीफेक्चर की सेक्रेटरी जनरल ओइरिबा कास्टर मासना वाकफमसिंग असि पाउमिसिंगदा फोंदोरकपनी लाक्सिनदुना लेरबा हि अदु फ्रांस की मेरीटाइम जेंडर मैरी बेसेल अमना चंगसिनदुना मियोय तरागा तरेट कल्लगा बोलोन शुरमेदा पुरखी मियोय हुंपुगा मंगा रोमता चनबा हि अदुदा मखोइना मियोय मरफुनिथोय पुरंबनी हाइरी हि लाक्सिलकपदुदा मियोय अनि सिकिबा अदु नुपी ngakani aduga sokliba mayam amasu sorfunbadagi ngakta oigani haina makhatana phongdurakri amaga nansinnaba amadi lainafam leitabana maram oidina sorfunbagi thabak adu oirakpani siriba nupi ani adu Sudan-dagi chahi kulom suraba ngakani hairi makhatana investigation chathari phibam luna leiriba asokpa ahum aduna हि अदुगी मखा थंगबा सरुक्ता मई चांगलकपदगी सोकपनी असिगुंबा थौदोगसी था अमगी मनुंगदा अहुमलक सुबा ओइना हंदक मायोकनरी ममांग थादा नुपा अनि अमसु नुपी अनि अवांग थंगबा फ्रांस की समुद्र खोंगबाल अमदा नुंगसित हालगा थौबा याबा हि अदु तोंगनबा होनाबदा लुपतुना सिखिबगी थौदोक लेखि मदुदा सुदान दगी मियोय अमा थौदोक अदुदा सेना अदुना फाबा ngamki हाइरे